23 April 2024 Amerikagi Oklahomagi mafam amada 911 da chahi 10 da ngairiba nupa macha amagi ko laklami adubu angang asina karisu wangangba ngamlamde masada pakhatpa akiba kaya ama phawrami adubu haiba asi call adubu receive tawriba adunadi khanglamki aduga angang aduda tapna phadharaga angang aduda kari tawrabano haina hanglami matam aduda angang aduna hairami makogi imung manunggi mioi mari mak loina sire ka aduda I ngakna ngaire haina pakhatna hairami hariba adu tabada police nupa aduna su angang aduda makogi imungi mioi leitabada phanglamgadaba awaba adu khanglamki police na temjin biduna angang asigi yungi address adu laromki asumna mafam aduda police team ama tharami hariba thodok asi hek urubada yamna thajadaba mangda phawba mangloidaba ama oirami yum adugi ka manungda igi ngakta ngairami hariba imung asigi mioi mangabu minungsi leitana halambani adubu kari maronggi damak halibano aduga kanana Candy family asibu halibano haiba asi wahang oina hangnarami karamba minungsi leitaba mioina oiramgani aduga amukasu hanglibo wahangdi hariba thodok asi makogi mapa Candy-na hatpa oiramgadra haiba asini adubu kari maronggi damak karamna mapa amana magi macha amadi magi nupibu hatpa ngamgani hariba asi yamna angakpa oirami April 22 gi ahing nongyaida kari karamba thodok thokiba leibano haiba asini hariba pumba asi matau karamna imung amada mioi taru leibada mioi mangabu minungsi leitana hatkiba asi kanana amadi kari maronggi damak hatkibano haiba adu wari asi taminaduna khangminasi Amerika gi Oklahoma gi mafam amada Candy gi imung ama leirami makoi imung asida puna makoi mioi taruk leibani makoi adudi chahi 92 suraba Jonathan Candy magi loinabi chahi 38 suraba Lacey Candy chahi 19 gi machanupa Dylan Candy chahi 13 gi Ethan Candy chahi 13 gi Lucas amadi chahi 10 gi machanupa amagani chahi 10 gi angang asigi maming asi haidokpa yadabana maming panjadre horen chahi 10 gi angang haina haijirake Jonathan Candy gi imung asi Oklahoma da middle class family ama oina hingbani middle class family oiramlabasu makoi imung manung asi yam nungsi chanana hinglamba imung amani adubu 23 April 2024 yorokpada makoi gi imung asi ahongba ama oirami haiba numit asigi ayuk pung 7:30 8:40 aduaida police na Jonathan Candy gi yum yoruklami matam aduda imung aduda ike ngakta ngairami aduga mioi mangagi asiba haksang taduna lerambani adubu asiba haksang manga adugi manungda chahi 10 da ngairiba nupa macha ama kaptuna mahaki mama mapana haugalakpa ngaiduna lerami madu urubada police na phawba nungaitaba thamoi sokpa ama oirami hojik hangliba wahangdi hariba thabak asi karamba minungsi leitaba mioina tawramlibano haiba asini police na angang asibu yum adudagi lautoktuna makoigi mari mata singi yumda pirami aduga yum adubu sil tawsinduna thijinba hawrami hariba yum asi hana leihiba maongda adumak leramki haibadi yum asida mitop ama changlaklaga pochai huranba amadi muknaduna khana chainaba thokibagi maong amata uba phanglamde mathang yenglakpada Jonathan Candy gi hakchang mathakta nongmai ama leiramba adu police na uramki hariba nongmai asigi matangda thigaluba matamda nongmai asi Jonathan Candy gi license gi nongmai ni haiba khanglami aduga police na nongmai sigi matangda theory ama sagalami Jonathan na hariba thodok asi Jonathan na makoi imungi miyoising asibu hatpa oiramgani nongmai asidasu Jonathan gi fingerprint phangiba leirabani asumna hakchangsing adubu postmortem taunaba thakherami hojik police ke mafamda haiba mioi manga haliba asi atai kanana sunati madudi Jonathan na hatpa oirangwani haina thajanari ahanbada magi nupi halaba matung angangsing adubu hatpa oirangwani aduga amana hangliba wahangdi karigumba Jonathan na hatpa oiragadi makoigi pikliba chahi 10 gi angang asina kari maramgi halamdribano angang oiribagi nungsibana hatribara natragana atopa wari leibagira haiba adu police na tegatpa hawrami police na yumthangnana leiba mioi singda Jonathan khoigi imungi matangda hanglami
Matam aduda chahi niphunithoi suraba Jonathan asi nature-ga yamna naknana leiba pamba miyoi amani. Aduga mahakna comedy center amada part-time oina thabak torongki aduga mahak asi mamangda basketball su sanarami. Mahakna Oklahoma gi basketball team amada yauduna basketball sanaramani. Jonathan gi mari mata singna hairakpagi matung ina Jonathan asi nature-da yamna pamjaba aduda Lacey-ga thengnaduna makhoi ani nungsinaduna makhoi ani asi luhongkhibani. Makhoi ani yamna nungsinarami. Amana amagi wa tabiduna yamna understanding laina makhoi amana amada ijat taunaduna hinglambani. Adugi matung makhoi angang mari phangjaduna hena nungsiba nungaiba imung ama oikhibani. Makhoina Oklahoma gi Yukoda hongkhibani. Aduga Yukoda Jonathanna makhoi imung puba ngamnabagi damak thabak ama tawrami. Asumna makhoi imungna nungaina hinglami. Jonathan gi nupi Lacey nasu makhoi gi macha singbu yamna nungsina tawjarami. Makhoi gi mari mata singna tamlakpa wari sing adu tabada angang singa mari leinaba yaba jingnaba yaba karisu phanglamde. Police na makha tana atopa miyoi kaya amada wahang pahong torami. Adubu miyoi atay nasu Jonathan gi imungi matangda afaba wahay khag hairakpa aduna police dasu yamna chamamnaba ama oirami. Hojik police da kari maronggi damak Jonathan na makhoi gi imungbu hatlibano kari maronggi oirangoni haiba asi khangma ngamdri. Aduga asengmamakki Jonathan na mahaki nupi angangsing adubu hatlibra haiba adudi khangma ngamdribani. Adubu makhoi gi thajabagi matung ina Jonathan na makhoi gi nupi amadi mahaki angangsing adubu hathibagi theory ama leirabani. Chahi 13 gi Ethan yamna phaba angang amani. Haibadi mapa Jonathan ga manarami. Karigumba thabak ama tawrabasu yamna positive thinking ama thamduna tawrami. Aduga lairik tasu yamna haiba lairik khak natana sports tasu yamna thawai yaujaba angang ama oirami. Mahakna school gi sports team amadasu yarami. Aduga mahakna mangondagi hena makhoi gi team adugi afaba oinaba hena khalami. Jonathan gi machanupa ahal Delen nasu mahaki manaw singbu yamna nungsina tawbiba yengshinbiba tawrami. Mama mapana haiba inba aduga migi mateng tawbada aphapata khandana hana mang thaduna mateng tawba aphaba angang ama oirami. Aduga mahak asi baseball su sanarami. Ayamba matamda baseball practice tawbada sizinarami. Ayamba college amadi makhoigi town da sports camp sinba matamda saruk yanaba honarami. Magi wakhal asi sports da maming leiba miyoi ama oiba pamlami. Lairiksu yamna phaba ngangni mahakna graduation loisilaba matung magi punsi loikhibani. Chahi 12 da ngairiba Lucasu mama mapa amadi mayambasing lauduna aphaba angang ama oirami. Mama mapana haiba inba mayamana haiba inba thabak khudingmak harauna tawrami. Chahi 10 da ngairiba angang adusu makhoigi mayambasingi matau tamduna haurakliba amani. Aduga makhoigi imung asi yamna nungaiba imung ama oina social media da photo kaya amasu upload tawrami. Makhoina thabak phana chillabasu makhoigi yamthangnaba miyoisinga yamna haraukta yamna loinarami. Haujiki matamda magi thabak tawnabagi-damak yamthangnaba miyoisinga wari watai sanaba asi kaya tawnadrabani. Adubu makhoigi imungdi makhoigi yamthangnana leiba miyoisinga wari watai sanaduna sega maiga tathok tasin tawduna yamna phaba nungaiba imung ama oina leirami. Yumlunaba miyoising khak natana makhoi matai manausu amana amagi matam pinaduna yamna nungaina nungsinana leirambani. Makhoi mari mata singasu yamna tona samnaduna makhoi yumgi thabak amadi yumlunaba mari mata singa matau karamna time manage tawgani haiba asi phajana khanglami. Asumna 23 April 2024 gi thadok asi taba matamda yamnaba miyamna karisu thajaba ngamlamde. Makhoina tariba pau asi manglan ama oiduna haukraba makhoigi afaba nungaiba imung adu amuka lakpa oisano haiduna mapugi mafamda thaunijarami. Adubu hairiba asi oithokpadi yaramde. Maramdi thokriba thodok asi manglan ama nate. Asengbada thokraba thodok amani. Sikraba miyoi amabu matau karamna amuk hingalakani. Police dasu angakpa ama oirami. Makhoigi imungda thokriba thodok asina makhoiga yumlonana leiriba miyoisingnasu yamna pakhatpiba makhoigi damak khanbibasi ubada. Hojik police da hangliba wahangdi
asuk nungsi chanana nungai yaifana leiramliba imung asibu kari karamba maridagi Jonathan na mahaki nupi amadi machabu hatlibano thodok asi matau karamna thoklibano haiba asi khangnabagidamag pulisna chahi 10 da ngairiba angang asida hangdaba yadaba ama oirami pikliba angang amagi mamangda mahakna mama mapa mayamba miyoi manga sikhiba amadi angang oiriba mangonda hangmada yamna nungaitaba amadi oirami adubu asengba karino khangnabagidamag pulisna su hangma taramki asumna pulisna hangma matamda angang aduna tapna loina hairami nupa macha asina hairami matam asi ayuki pung 9 dagina 4 adwaigi matam oirangoni tanja asida makoi yumda leiba fire alarm khonglami matam asida angang asina khanglami karigumba thodok amadi thokle haiba angang aduna kari tawrabano haiduna magi kadagi thoraktuna yenguba matamda yamna angakpa ama oiramki yum aduda igi ngakta ngairba marak aduda mahakpu hek pokpiba mapa mama amadi mayambasing thawai yaudrba hakchang taduna leirambani hariba thodok asi hek tabada yamna angakpa akiba amadi phawhali adubu chahi 10 da ngairiba angang aduna ahanba thengnaba matamda angang aduda kari oirangani khalubada tu chungba ama phawhali maram asina pulisna su angang asida yam ka hena wahang tawduna laikai miyosingda hana wahang tawkibani pulisna tigatpada yamna angakpa ama oigadaba thodok ama khangmangamlami Jonathan amadi lesi asi yam nungaina hingba punsi amani haibadi makoi anina luhongduna leiraba matungda su khana chainaba tawduna nungsi chanana leirambani adubu matamna sumsum hokibana makoi anigi marakta su marei yenaba khana chaina tawba horongki adubu hariba thodok asi atopa miyoisingi mamangdudi karisu khanghandana makoi matai manau ani khak manungda khanabani makoi anina saunarabasu amuka Padhanaduna amuk hanjinaduna harauna leirambani adubu 22 April 2024 lakpada makoi anigi punsida thohaningdaba thodok asi thokibani hariba numit asi nomaijing numitni suti oibana makoi imung manung punan laiminarami makoina harauna wari kaya sanarami numidangi chak charaba matung magi kada tumba changnakibani angangsingdi magi kada changduna tumna khrabani adubu Jonathan amadi lesidi karigumba wahau amadagi marei tawnaduna khanarami makoina asumna marei tawnaba khatnaba horakpadagi nongalamdaigi matam yorakpada yamna henjenba khatnaba horami makoi amana amabu phattaba wahai kaya sizinaduna khanarami matam asida Jonathana magi license nomai lokthokduna magi nupida tumin leinaba hairambani Jonathana kari wakal khanbadagino khangdi mana nomai adubu magi nupi lensida onsinduna magi nupida kaptuna hatkibani Jonathan dasu magi nupi haluruba matung madugi kari karamba cherak phangani haiba khangi adubu mana khangna tawkibani adugi matungda maha kari tawgadabano khangdana ka manungda koijat chatuna leirami tanja aduda mahaki machanupa Lucas pu urangki Lucas ubada Jonathana mahaki machamak pusu nomaina katuna hatkibani adugi matung Dylan busu mana ubadagi Dylan busu hatkibani aduga Ethan amuk ubada mahak pusu Jonathana nomaina katuna hatkibani adugi matung makoki imungda hinghoriba asi miyoi anini amana mahaki machanupa chahi 10 da ngairiba aduga Jonathan mahak masa mathandani Jonathana chahi 10 da ngairiba anghang adu magi phamungda nungaina tumduna leiramba adu ubada mahakpu halamdana Jonathan mathanda nomaina kapsinjaduna sijakibani adugi matungda karigumba kharadagi fire alarm khonglakibani adugi matungda thokiba adudi aina mamangda hajikiba aduni adubu hangliba wahangdi Jonathan amadi lesegi marakta kari karamba wahaudagi magi nupibu harpangamlibano aduga karisu khangjadriba mahaki machasingbu harpangamlibano haiba asini chap chabadi khangnaramde adubu makogi theory matung ina Jonathan amadi lesi asi matam kuina sangnadagi karigumba maram amadagi khanaba leiramgani haina thajanarami hariba thodok asi atai miyoi kanada haidokningdabadagi Jonathana hariba thabak asibu tawkiba oirangani
ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯈꯠꯅꯔꯤꯕꯅꯣ? ꯖꯣꯅꯥꯊꯟꯅ ꯂꯤꯁꯤ ꯑꯃꯗꯤ ꯃꯆꯥ ꯑꯍꯨꯝꯕꯨ ꯍꯥꯠꯄ ꯉꯝꯂꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯉꯁꯤꯁꯨ ꯋꯥꯍꯪ ꯑꯣꯏꯅ ꯂꯩꯍꯧꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯣꯅꯥꯊꯟꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯂꯤꯕ ꯏꯃꯨꯡ ꯑꯃꯗ ꯖꯣꯅꯥꯊꯟꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ? ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯣꯅꯥꯊꯟꯅ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯣꯡꯃꯩ ꯑꯗꯨꯗ ꯖꯣꯅꯥꯊꯟꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯐꯪꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯅꯣꯡꯃꯩ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯐꯪꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯠꯄ ꯃꯥꯜꯂꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯔꯤꯄꯣꯔꯠꯇꯁꯨ ꯖꯣꯅꯥꯊꯟꯅ ꯍꯥꯠꯄꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯖꯣꯅꯥꯊꯟꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯑꯣꯄꯟ ꯑꯦꯟ ꯁꯠ ꯀꯦꯁꯅꯤ꯫ ꯍꯥꯠꯂꯤꯕ ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯆꯍꯤ 10ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯊꯝꯗꯣꯛꯂꯝꯕ ꯑꯁꯤꯗ ꯌꯥꯝꯂꯕ ꯃꯤꯑꯣꯏꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯣꯏꯅꯔꯝꯃꯤ꯫ ꯑꯋꯥꯕ ꯑꯣꯏꯅꯕꯗ ꯅꯠꯇꯅ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯇꯦꯡ ꯇꯧꯕꯤꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯥꯛ ꯄꯤꯖꯔꯤ, ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯍꯥꯛꯄꯨ ꯅꯥꯏꯇꯣꯝ ꯇꯥꯕ ꯄꯨꯟꯁꯤ ꯅꯠꯇꯦ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯍꯥꯞꯄꯤꯔꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯑꯉꯥꯡ ꯑꯁꯤꯗ ꯎꯠꯄꯤꯔꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛ ꯐꯟ ꯑꯃꯁꯨ ꯁꯦꯝꯂꯝꯃꯤ꯫ ꯐꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯒꯣ ꯐꯟꯅꯤ꯫ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛ ꯗꯣꯅꯦꯠ ꯀꯌꯥ ꯑꯃꯁꯨ ꯇꯧꯅꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯪꯀꯜ ꯑꯃꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯁꯨ ꯊꯝꯂꯛꯂꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯥꯒꯤ ꯑꯪꯀꯜ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯇ꯭ꯔꯣꯃꯥꯗꯒꯤ ꯊꯣꯔꯛꯅꯕ ꯃꯥꯒꯤ ꯑꯪꯀꯜꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯣꯁꯠ ꯑꯃꯗ ꯃꯥꯒꯤ ꯑꯪꯀꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯃꯤꯟꯅꯗꯨꯅ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥꯗꯒꯤ ꯀꯥꯎꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯑꯋꯥꯕ ꯋꯥꯈꯜꯗꯒꯤ ꯊꯣꯔꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯇꯦꯡ ꯇꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ ꯃꯄꯨꯡ ꯐꯥꯔꯕ ꯑꯃꯒꯤ ꯃꯐꯝꯗ ꯊꯣꯛꯂꯕꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃꯗꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯌꯨꯝꯗ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯅꯍꯧꯔꯤ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯄꯥꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ? ꯃꯄꯥ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯀꯌా ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯄꯥ ꯑꯃꯗ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯊꯝꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯄꯥ ꯑꯁꯤꯅ ꯑꯁꯤꯒꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯜꯂꯛꯂꯕꯗꯤ ꯀꯔꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥꯕꯨ ꯊꯥꯖꯕ ꯉꯝꯒꯅꯤ? ꯃꯁꯤꯅꯤ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ, ꯊꯣꯛꯍꯟꯅꯤꯡꯗꯕ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟꯠ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯤꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯂꯩꯀꯣꯜ ꯋꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯅ ꯇꯥꯕ ꯐꯪꯕꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯣꯔꯔ, ꯊ꯭ꯔꯤꯂꯔ, ꯀ꯭ꯔꯥꯏꯝ, ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯇꯥꯕ ꯐꯪꯕꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯅ ꯆꯪꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯂꯤꯡꯛ ꯑꯁꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁ ꯑꯃꯗꯤ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯒꯦ꯫ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯉꯥꯏꯖꯔꯤ꯫